अहनबदा ngangkham Parmeshwarna iramdam sana leba kanglipau mitrei ba asigi manungda leiriba mitei lol mitei me punu sijaba khwai punumu pui kai khumnabu uchari channel asigi maming Manipur languages features kaujei adi ai hoji masine najagadaba asidi mitei lolgi wahi thangnau mitei lolgi dictionary gi matangdani ai mathang mathang najarabage page 11 mitei lol wahi thangnau mitei lol dictionary nifuma thoi suba wahini mamangda ninakre mamang charu singadudi kapatsa mingta noun konthok konchin hangdok hangjin taunaba hang English maitei thokpada konthok konchin hangdok hangjin taunaba hang English ta hairaga hinges and apparatus used in doors and windows for moving to and fro. Nifuni thoi subo wahaida kapting ba mingta noun chap tingba. Chap tingba. English hairaga straight, a condition of being rigidness, not easily flexible or bendable. Nifum do shibawa haida kaptreng mingta noun lasing taknaba khutlai and English hairaga jean machine separating cotton jean kaptreng nifum mari suba wahaida kaptreng pije mingta noun lengata gumba hakchangi saruk kharada kuptuna setnaba pije a kind of dress using a piece of cloth worn merely to cover the privates. Lonsat lol grammar nainaba. Adudi hauji mitei lolgi wahai thangnau habdi mitei lolgi grammar asi nainaba matamda mitei mayeki saruksing asi English mayekta ithokpa matamda karamba English ki mayeka manana sijinabagi haibdo amutang amu hajarake ahanbada asterisk number 1 gi matangda nainajarake asterisk number 1 da inap lum holding tone masikari ga manai ga manai and asterisk number 1 jidi kaino mitei lol haibini mitei lol haib matamda mit sida inap sida lum hapi and inap sida lum hapi je holding tone ni aduna mitei lol haib matamda inap ta lum hakoni masangda mu asterisk number 2 da kapasa haibisida Silda atap happy asigi maramda naina jagadamni kapatsa silda atap hapana sil asi lonsum nate khangali ana kapasa haimata silda atap hapli basi karigino haibu matamda silji lonsum nate khanogida muktani aduna kapasa hapsi pam matamda ka pa sa haina konto ahum na pai konto ahum oina pai adubu atap si yawum da targadi silji pada hapsangarga lonsum oina konto kraga ka pas ana sumaina loishin kibuya haidi konto anida adubo silji da atap hap maramna masi lonsum nate khangan banina konto ahumda ka pasa ana sumaina pagani adi masangda amo asterisk number 3 sida hangdok habigi matang sida amo najarake asterisk number 3 da hangdok haibajida angang mana iriba a asi kaino hukta atapta libase long toni ana wahai amada lonsum yaurabadi sida lonsum yaure masigi mamangda atap yaurabadi sida hukki mathakta atap lere asangba konthok oirabadi masi asangba konthok oibu maramna
A hapkani sida A hapa ibse sida A hapa ibse sini masangda mari subada taknaba haibi matang sida amu hajarake mari subada taknaba hare sida taknaba hare lasing taknaba khulai habida taknaba haibi matang da hajarake ba taknaba haibida ba da atap hapana ba asi lonsum nate khangali ba jidaida atap hapa sina ba se lonsum nate khangali aduna tak na ba haina khonthok ahumda oina loshengani adu karima ba jida atap hapam da targadi masi lonsum oina pa ki targadi tak na haina sumaitra khonthok ani da loshingi gani maramaduna ba da atap hapa sina masi lonsum nate haiba khangali aduna wai se mapung phali haibadi tak na ba haina wai se mapung phali ba da ta phapachina sida mathang nainajagi basida aikoina atap hapa haibasi wai magi aroi bada yamna maru oi habse aikoina ningsing badarkar oi matang asida ngasigi oinadi mitei lolgi lonchat lol asi nainajaba loijare amadi mitei lolgi wahai thaunau mitei lolgi dictionary asi nainajaba loijare channel asigi maming Manipur languages features haina kaujai channel asibu yengbiriba singna anba yengba orgadi channel ase like tawbiu comment pibiru amsung subscribe tawbiu awada palerga su haibira u miteran chokhat nabo honna bida puna mateng pangminasi channel asigi maming Manipur languages features hana kaujai nasigidi matang asida losinjarage matanggi upload tawo matamda ikoi punna amuk unaminasi